NPP na Chief Minister Biren Bulu Singba Sindoknava Center da Wanomba Laite CAV gi mayokta laikhiwa party gi firepta ahongba lairoi haina Minister Jayanta Kumar na phongdorakli. World Biodiversity Day gi thoram paksana pangthoknakre. Manipur gi awang thaki mai loisang ama oiriba Manipur University na Idul Fitr numita parikha thamjiliba asi Islam lining chaliba maitai pangal mahiroi singi memorial down tawbani haina Manipur Muslim Welfare Organization gi Joint Secretary Wadia Hassan na phongdokre. AMS ki taret suwa mapok kumot thoram pangthokre. Manipur Biodiversity Board Forest Head Office Sanjantong Amadi Divisional Forest Office Jirivam Anina Sinduna Jirivam Model High School da numinini chumna chatharkiba Celebration of International Day of Biodiversity lisingani tarampan ngasi loishin kre. Abunba Manipur Kanbaluf Amkilna Sinduna Armed Forces Special Power Act 1958 na Manipur gi miyamna piriba sakyang haiba hiramda nongmagi oiba khananinaba mifam ama pangthokre. Imphal Art College na Sinduna Annual Art Exhibition lisingani taramapan ngasi Noreo sida leiba college asigi auditorium da pangthokre. College asigi founder principal oiramba laikhidraba Hai Samo Sharma gi mitamda miyamna haika leikatamduna ikai khumnaba utkre. Agriculture gi pothok hena puthokpada achawa mateng oiriba hidak langthak puthokliba Corteva gi retailer meet ngasi Hotel Imphal gi sangai hall da pangthokre. Manipur Rural Bank ki anawa masaloi sangam ngasi lamlai bazar da hangdokre. Bank asina miyamna mayok naramba awaba khara makhaidi kokhanba ngamnagani haina Nabad ki aro Dr. KJ Satyasai na phongdokre. Hyundai gi anoba makhal gi model SUV venue ngasi Dengku Road laiba Punni Hyundai da launch tawkre. Thasi kundagi hogduna Guwahati Karmavir Navin Chandra Bordoloi Indoor Stadium da chathariba anirak suba India Open International Boxing Tournament gi KG Yankai Mathoi gi kanglupta Bharat ki Sagna Rabi boxer MC Mary Kom amadi KG Humfu gi kanglupta L Sarita semi final sangkre. Bharat ki External Affairs Minister Sushma Swaraj na Jammu amadi Kashmir da Lalawba Singh na chathakiba attack ki wafam pukatladuna Lalawba Singh thengnabada cooperation pibinaba Kyrgyz Republic ta pangthokiba Minister Mitta Sangai Cooperation Organization gi pungning chingsin kre.